Yengtabirba khoi punokpu image TV ne taram na okcha bagal loina Bajas Kumar na khurumjari ngasigi maroiba pauda World Lupus Day 2026 kamai leina Make Lupus Visible haiba Lupus Day nagi matangda awareness piba wakathon bangthokre Leigi dolai haina mingthon ba music album phongkre Mother's Day gi thoram pangthokna khre loina Chandrasekhar Joseph Vijay Tamil Nadu gi mapal suba chief minister oina wasak lokre apung oy pau lobirasi kwa kaithel leiba Asian Hospital and Research Institute da sinduna Make Lupus Visible haiba theme the World Lupus Day 2026 kamai lenana Lupus haiba leina makhal asi miyam the awareness people oida wakathon ni thoram amasu pangthokre World Lupus Day numit kamai lenana Lupus haiba leina makhal asigi matang the Asian Hospital and Research Institute da RM oiriba Dr. Vidyarani Nahai World Lupus Day asi sahi khudingi theme amaga loina megitang tara asida sahi khudingi tongan ba laibak sing da pangthoknari madugi manungsanna lamdam asida su hospital asina sinduna pangthokpani Lupus haiba laina makhal asi mioi ama lupus na nare haiba fakna khangande laina makhal asi tongan ba organ singda sandokpa ngamba khaknatana Chathatpa ngamba laina makhal amani laina makhal asina mioi amanare haina khangge hairabadi mioi adugi hakchanggi arumba hantharakpa laihok torokpa tang da chikpa naba torokpa amadi hakchanggi unsa sing sathatpa sam kelakpa asina singbani hairiba lupus laina makhal asi maru oina nupi singdana hena nagali maram asina ngalingai matamda laina makhal asi ngakthok nanaba matam sana akhang ahi sing tanaduna yengthok hobana afaba khongthang oigani haina khanbada gi ngasi wakathon asi pangthoktuna miyamda awareness pibani phongdokhi khudimagda World Lupus Day na megi tangtara khudim ki adum pangthoe ana adumain tawduna akhoi jo ngasi akhoi hospital gi oina staff sing amadi patient sing ma'am punna saruk yamina duna wakathon ama pangthokragani masida mayamde awareness piba oina pangthokrabani aduga sigi World Lupus Day ge theme je 2026 ki Make Lupus Visible haiko kaigino haibada masigi laina se hekta iraina khangba ngamdaba namaram oiraga diagnosis tawbado heta thengalle aduna mayamda masigi knowledge lainaba hete nganna diagnosis tawbada mateng oinaba mayamda knowledge lainaba ikoina awareness piba oina wakathon je pangthokhrabani Myanmar Gelonaba Kamjong District ki Tangkul Singna Khundaba Khungang Ohumda attack chathar khibagi thong aduda mapal laiba ki terrorist singi khut yaude haina Home Minister Govindas Konthaujamna phondokre Home Minister na lusingba awang bathaki mihut kangbu amana khungang ahumgi phibam yengsilaba matungda wafam asi phondokhibani mahak na hai security ge asoiba leibana attack chathaba ngamkhibani adu attack aduda mapal laiba ki terrorist sing yawi khudam phangmangamdri lengak ta pikhalak report foreign aggression gi wafam palak palaite Home Minister na hojik namli village da changge phom lauduna laiba Myanmar gi refugee singasu unaduna wari shanaki Kamjong District Administration gi record matung inna namli wangli amasung soro village da Myanmar gi refugee lising amaga chamunga hena sangye phom lauduna lairi mafam aduda khondari ba khunja singnadi Myanmar da operate to militant singna attack chatharakpani haina phongdokhi mafam aduda mathau tawriwa Central Security Force na micham miyamgi punsi amasung lanthum ngakpa senba ngamdrabanina State Force amadi commando personnel sing thambina na bataksilakpa su laikre khunja singna pukhalakli wafam asigi matangda Home Minister na hai khungang ahum ngak senanabgidamak ahenba security force personnel lising taret rom mathau tagani khunja singi apam matung inna athuwa matamda lengakna Central Force loktholaga State Security Force oina thamnana bathawang lokhalagani haukiba sagolsil numita kulai batiksana paiba militant singna namli wangli amasung soro khungangda attack chatharakpada mioi kamaram asopan nangbaga loinana yum kamaram mai thaki
Thodok thofamdagi phangba pauna hai tangkhulgi khul ahum aduda attack tormliba kuki terrorist sing adu Myanmar lomdagi changlakhibani amasung Myanmar romda hankhibani makoina khulda attack towa lakpada KNFB gi uniform selaki maramaduna Manipur lengakna external aggression ni haibasi yafam thoi pau asina makhata na hai kuki terrorist sing aduna wanglida yum amata mai tharamde adubu yum mayam amada nomoidi kapsul lamki namlida di village adugi headman gi yum yauna atopa yum amada mai tharamki nomai amasung bomb su kapsin duna attack tormi adubu zoro dadi furom mai thadok lamki kul aduda leiba kul ama fawa lemna tharamde kul aduda leiba yum ama fawa lemna tharamde adubu kul adugi church adudi makoina soklamde hojik khunja sing adu wangli da changjapom loduna leiri Manipur lengaki ahenba mitengsu mathau tari malem da leiriba thawai panbadagi hauraga khudingmak mama leitaba kanasu leite ima bunuksiba khudingmakna phoramgani haina Naurem Munal Maitaina Pongdorokli Library and Information Center Kakchingna Sinduna Lisang Sina Nongmaijing Kudingi Chatharakpa Akhanaba Nongmaijing Special Sunday gi Jamanga Humrani Thoisuba edition ga Iroinana Pangthokpa Huyen Lanpao Pausegi Special Correspondent Gyanan Naurem Iba Lalit Chandra Mayang Lambam na Sakpa Amasung GC Angomsana editing tauba Leigi Dolai Haina Mingthonba music album ama Pongboi Thoromda Athoiba Mithung Oina Saruk Yarduna Wapam asi Hongdokhibani Kuki militant singna bomb kapsulaktuna Mamagi Mathanongda Pikliba Angang Anibu Mihatina Hatpikhiba Thodok aduda Mapung Oina Saithariba music video Phongba aduda Kakching Apun Banapi Lupki Convener Kalpana Chandam Amasung Ko Convener Sangita Anina Mathang Sina Thorom Mapu Amasung Akhanaba Mithung Oina Saruk Yaki Thorom Aduda DFO Sandal Munana Makha Tarduna Hai Isai Asimak Ngasigi Numit Asiga Yamna Chanaba Isai Amani Isai Asina Sahi Ohum Helaklaba Manipur gi Kanglup ki Irang Asida Jiri Wamda Karisu Khangjatriba Angang Ohum Yauna Mioi Manga Hatpi Khiba Mioi Kharana Ngamkai Khaidokuna Makoigi Ngamkai Lansila I Haiduna Koi Bachachaba Pakang Leisabi Anibu Tamthina Ot Naiduna Hatpi Kiba Thodok Amadi Atei Thodok Kaya Leikre Asigumba China Kaya Asi Koktingai Matam Asida Handakta Trong Lobida Taibang Awanungai Karino Khangjadribi Taibang ki Chinjak Sajadriba Tha Manga Khakki Nupi Masa Amasung Sahi Manga Khakta Ngairiba Mabungbu Mamagi Mathanungdagi Setuna Pubi Kiba Thodo Adu Thamoi Kainingaini Adugumba Thodok Aduda Thamoi the For Kiba Awaba Nungaitaba Kaya Adu Aiba Asina Maki Thamoi the Powerpa Adu Iturok Tuna Isai Oina Puturokpa Asi Yamnabak Matang Sai Isai Asigi Mayek Saisak Liba Amadi Ningti Jaraba Picturizes Toduna Puturokpa Mitagi Pita Kibakang Hode, Wami Ama Oina, Miam Gitogol, Tobukak Natana, Maki, Ahanba Oina, Putokliba Isai Asi, Soidana Mai Pakani Kali, Masina, Ahoba Oiraga, Makhatar Padatsu, Hena Mai Pakpa, Miam the Hena, Pauzel Pigedaba Isai Kaya, Puturok Pasu, Oirasuno Haida Munal, Maitena Pondoki. Ngasigi music video album adu release to dingai gi mangoinana akhanaba nomaijingi thoromda Manipur gi nupi ahanba chartered accountant Linda Khetirmayumna mahiroi singda karamna chartered accountant oinaba hotnagani haibagi matangda wangangki sigi madunda sai handaki ahumda sai humphage Sina Kainabagi Ai Sudaba Lam Yawam Roy Regilia the Topalan or the Su in Parliament the Su City Sana Fund Sansar the Nikoi Poor Matusita Sansari Awana Mai Sukam Kanjadriba Ta Home and the Sahimanga Sikum Babo Mamagi Matan and the Tumina Ganda Smaina Tira Happy Bahasi Pitri Zat couldn't put it up on Tokti Masa Oiribasingna Ima Kauribi
mabu kanano masak khangnaba mamal khangnanaba honabagi pandamda International Mothers Day ga mari leinana palem sinduna sagolbon tera kaithel da leiba Destitute Children Home da khudol pot sing piduna Mothers Day gi thorom pangthokre Children Home asida leiba angang singna mama singbu saithajaba isai kya khudol tamduna pangthokiwa achamba thorom aduga mari leinana palem organization gi president Khumabam Zion Malana haikibada palem organization na hek sapong lakpadagi ngasi fawda lamdam asida thokliba issue natraga leibaki oiba thabak thoga saruk yaduna lakli ngasi International Mothers Day ga mari leinana palem na sinduna Children Home asida khudol tambas asi ngasina ahan bani amadi makata nasu adumak leptana mapam khuding makta mateng tawkhigani haiki amadi mama oibisingna masabu nuksina soida ngamdana naba senaduna chawbong pung phanduna mama naba mirak tinnanaba ngamnanaba awaba kya mayoknaduna mi oinanaba sembagi thodang lawrakhibani maram asina mama oibisingna masa singi pumnabak thodang lauribani haiwa wafam sing thamki Children Home gi oinadi sina palemgi hamba oijadoini adubu makhata badasu akoi gi Children Home Old Home leiba singje matam dugi matung ina akoi palemna dum mating pangjage sagachage haiba leije khoi mama oibi singse hoji matam dugi ahongba se laiba thoklaiba thoaningbaba thodok laiba mayam sigi oinadi mama akoi se amutang punjanje haiba wafam sida isubsanjage Nakalamaromda Destitute Children Home Terakaithal gi Administrator Ayakpam Wanglen Maitaina haikibada home asina asukuina chahi yankai henba chalairakpa asida puwarida ahanba oina ngasigi numit asida palemna sinduna home asida khudol tambirakpa asimak nungaiba fawi tungdasu lup asina tauba thabak thoram khudingmak ta mai pakpo oidina makhata na home kayada mateng pangba khak natna home asida leiba angang singbu afaba mioi ama oinana hotnagani phondokhi yam formo oiba haibata ko adana ngasi akoigi makai de isu palemgi ima singbu amukana su thaga sa phondok sari sumaina akoigi Destitute Children Home de leibiriba angang singi damata su kanbi ga lakti dana ba punna sigi haiba yam important oiba yam maru oiba nimise angang singdasu nishan nabagi tanja ama pinabi bese BJP Kisan Morcha के National Secretary सु ओरिबा लाकदर बतर हबदो इसुबा मणिपुर Legislative Assembly मिखलदा ओइनाम एसिगी मेरे ओइनर बसेम सारिबा इरेंग बमदगी KS जिबोना मैरा पाइबी इमा सिंगना सिननबा असंग बसेमपम खुदिंग पुथोक्तुना कटपा पका पब्लिक टॉयलेट KS जिबोना संगारब मतुंग ngasi मियाम द खुसिनखरे The Great Unburdening Haiba Theme the International Day 2026 ka mai lena Youth for Change oinam Assembly Constituency na sinduna irengbam akha Community Hall Bishnupur District ta ngasi pangthokpa public toilet sinabagi thoramda BJP Kisan Morcha gi National Secretary KS Jibon BJP oinam mandal gi President TS Mangi VP TS Ningthem Mani Manipur Khadi and Village Industries ki Member Secretary E Amit BJP Kisan Morcha Manipur ki President TS Rajesh Tawul dagi Social Worker David Kamaina athoi mithunglen sing oina saruk yaki thorom du da KS Jibona asangba sempam sing puthokna maira paibi singna amadi miyamna sinnanaba irengbam akha maning lekai da nongna saba paka public toilet amasu lining laison tawduna sangaraba matung da miyam da khusinaki loinana saruk yakibi ima khuding da su asamba khudol posing piduna ima singbo ikai khumnaki saruk yakiba athoiba mithunglen singna TS Jibon asi chahi matam sangna miyam gidamak kathoktuna laklaba miyoini lakadruba taramari suwa Manipur Legislative Assembly mikhalda mahak mirep oina thokadori maduda mahakna miyam gi tawkhiba thabak sing ningsing biduna mihut oina thagat pinanaba ima singna thaujal view haibo ofam sing phongdok nakhi KS Jibona phongdok khibda malem sida leiba miyoi aikoi si ima sing leiram bagini maram asina aikoi kana amatana su ima gilaman sing bangamloi adubu malem sida leiba
ꯂꯩꯔꯤꯕꯤ ꯏꯃꯥꯁꯤꯡꯒꯤ ꯂꯃꯟ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯁꯤꯡꯕ ꯑꯣꯏꯅ ꯏꯔꯦꯡꯕꯝ ꯃꯈꯥ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯁꯤꯖꯤꯟꯅꯅꯕ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯁꯦꯠ ꯑꯁꯤ ꯀꯠꯄꯅꯤ ꯃꯇꯨꯡꯗꯁꯨ ꯀꯠꯄ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯈꯤ ꯏꯔꯦꯡꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏ ꯁꯂꯝꯆꯧꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯒꯤ ꯅꯥꯀꯟꯁꯤꯗ ꯂꯩꯕ ꯁꯤꯒꯤ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠꯁꯤꯃ ꯑꯩꯈꯣꯏ ꯌꯨꯔꯤꯅꯦꯜ ꯀꯝ ꯇꯣꯏꯂꯦꯠ ꯑꯗꯨꯒ ꯈꯤꯇꯪ ꯃꯜꯇꯤ ꯄꯔꯄꯣꯖ ꯑꯣꯏꯅ ꯑꯁꯤꯒꯤ ꯃꯆꯥꯁꯤꯃ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯦꯡꯕꯝꯗ ꯂꯩꯔꯤꯕ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯏꯃꯥꯁꯤꯡꯗ ꯈꯨꯠꯁꯤꯟ ꯆꯠꯊꯣꯛꯆꯔꯤ ꯃꯁꯤ ꯇꯁꯦꯡꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ इमा पुनमक इकाई खुनुचबनी माइगेदी थमजरी मणिपुर थोक्लेब कन्फ्लिक्ट असिग मई लेना संगछलिब खोंजंग सिंगदा कमिटी ऑन प्रोटेक्शन ऑफ मैतै विक्टिम्स मोरे कोपमैप वरेन सगोटकनी हाइना कोपमैप की कन्वेनर ना थादरप चेल अमन हारि चेल असिना मखा तारिबदी हौकि चही लिसिंगनी कुरुमदगी मे अहुमदगी कुकी नार्को टेररिस्ट सिंग चथरकलिब मणिपुर की कन्फ्लिक्ट असिग मई लेना स्टेट असिगी तोआन तोआन बसेसो अमदी मैरा पाइबी सिंगी खोंजंग पुनमक्ता कोपमैप मोरेना मपुंग फाना सगोटकनी लोयना इरांग असिदा लमदम सिगी मफम कयादा मियामना तोआन तोआन ब डिमांड कया तौरदुना संगछिलिब खोंजंग सिंग थोकलिब इरांग असि लोसिनरबगी डिमांड मतम कक्तना सरा हेनबगी खोंजंग संगछिलिब जेनिफर खाइदेम अमदी सगोल बलदा इमा सिंग संगछिलिब सरा हेनबगी खोंजंगदसु कमिटी असिना मपुंग फाना सगोटकनी अमदी सरुक यागनी खोंजंग चंगछिलिब सिंगी हक्सांगी फिबम सोक्चिलकपा असिदा कोपमैपना नुंगनांग फोंदोकपगा लोइनना तालिब डिमांड सिंग अथुबदा थबक ओइना ओथोकपिदुना इंग तकपा इरमदम अमा ओहेननब स्टेट अमदी सेंट्रल गवर्नमेंट ना होटनबियु करिगुंबा गवर्नमेंट असिना खोंजंग लोइसिंग असिगी डिमांड असिबु नाथैदुना थमलबदी आईडीपी सिंग तुमिन लैरोय आईडीपी सिंग लोइनना कोपमैप ना तोआन तोआन अकन खोंजंग क्या संगसिनबसु सेम सादुना लैरे हाइरि अपुनब इरैपाक महिरोई सिनपांगलुफ एम्स की तरामरिक सुबा मपोक नुमित का मांगोइनना चयोल अमा चुपना चथगदबा उ थाबगी थोरम इम्फाल इसकी मनुंग चना लेबा वखाद पांथोखरी चयोल अमा चुपना चथगदबा उ थाबगी थोरम अदुगा मई लेना एम्स की प्रेसिडेंट लोंगजम थोंगलेन हाई ngasi pangthokliba u thabagi thoram asi एम्स की तरामरिक सुबा मपोक नुमित का मांगोइनना पांथोकपनी मखाताना पांथोक कदौरिबा उ थाबगी थोरम सिंग तोंगान तोंगान बा स्कूल कॉलेज सिंगदा चत्तुना महिरोई सिंगा पुन्ना उ थामिन्नबगी थोरम पांथोकनी मरु ओइना महिरोई सिंगा पुन्ना उ थामिन्नगदौरिबा असि उ थाबखक नत्ते महिरोई सिंगदा उ थाबगी हैनबी लहननबगी पांदमदनी मसिदा सुनतना ओलकप चहीदा थाकिबो उ सिंग अदु हिंगलिब्रा हाइबदु यंगछिनबु चटकनी लोइनना मसिंग यामना थाबा अमदी पांबी सिंग मपुंग फाना हिंगहलंबा स्कूल कॉलेज नत्रगा इंस्टीट्यूट अदुबु एम्स न मनापीदुनो इकाई खुमनबसु उतकनी अमरोमदा मरी लेनबा डिपार्टमेंट कयागा खुसमनदुना उ थाबगी थबक पांथोकी हाइरगसु थाखरिबा पांबी सिंग अदु हिंगननबदी अयामबन होनदे पांबी एमा थानी हाइना थारगदी महै चाननबा थामिननिंगी फोंदोखी कोइना उ थाबसिंग इकाई खुमना उत्पोइना हंदक हौगिबा सही सिदगी मथंग सही बोक्ता कोइना स्कूल सिंग कॉलेज सिंग तोंगान तोंगान बे इंस्टीट्यूशन सिंग दा पिथोखिबा उ चारा सिंग असि कोइना हिंगबरा नतगा हिंगदबरा हाइबसे कोइना ngasi उ थागी मतम जियो टैग फोटो ग लोइना काफौरा मतुंगदा मथंग सही ओलकपा मतमदा अकोगी उ सिंग अदु हिंगी नतगा हिंगदे अकोगी थौमी सिंग चचरा का येंगोर कांदा कोगी मी मन उ क्याम थाकी अमदी स्कूल इंस्टीट्यूशन असि उ क्याम थाबा ngam अमदी क्याम हिंगनबा ngam हाबदो मांगनि हिंगनबा ngambadुगी उ हाइदि उ एग्जांपल उ यांखै थामा तमदा उ चाम थामा तमदा उ ख्वाइदगी याम हिंगनबा ngam इंस्टीट्यूशन नत्रगना खुल लेकाई दुंगदो अखोई एम्स अमदी मसिगा मरी लेनबा डिपार्टमेंट सिंग लोइना रकांदा उ होवलिबदुगी दमकता अखोई इकाई खुमनबसु उत्पोइना मथंग लाइबा चही सिदगी हौदोकचरा कांदा सही खुदिंग लेप्तना अखोई चथजगनी हाइबा वाफम सिंग असि थमजरी पॉलिटिक्स द यमौनब थोंग सिंगना इरेबा की सखुत लमजेल मलिक हलहनबा सिनबिगनु हाइना मणिपुर यूथ लीग मयोलगी माइकेदगी फोंदोरली ngasi मयोलगी पब्लिसिटी सेक्रेटरी ना थादोरप चोल अमन हाई मणिपुर यूथ लीग ना तरहमदोइ सुबा मणिपुर स्टेट असेंबली इलेक्शन ग मरी लेनना
Sahi sigi hokiwa January taratrukta Manipur University ki auditorium da politics anauba langongi vote haina mithonba theme da mass awareness campaign hodokhraba matung Manipur gi toan ba assembly constituency singda awareness asi leptana chathaduna lakli loinana sin khudikmakta sin pangliba singasu punduna miyam hupna wakhal taminabagi campaign su chathari Aikoi iramda masida aikoi pirep isana lepchaba ngamda bata natana mikhapon wi wakal namthaduna chahi kaya aikoi miyam asi hanglai oiduna lakli masida mayolna isagi pirep lepchaba ngamba lengak amadi lengak lon ama oinanabugi damak politics ano walangon gi vote asi chathabani Manipur gi hojik oiriba tangdu leita drab film amadi mayolna leptana changchilakliba yeho sigi cherak sida hojik mirep singdagi sel amadi potsai khudol potna singba niba mikhalga mai lenana chakcha hajana ba sana yumthong da yengba nuaitaba mawongda poster thetpa amadi kumhai haraugi mingda sel nibana singba thong kya chatharakliba asi lepinanaba mayolna leibak miyam mafamda appeal tawbaga loinana anoba langonda thajaba thamliba aikhogi miyam singna chawkhatpa nungaiba yaifaba ingtappa manaba ireipa amagi pandamda changchilliba khongjang asibu mangam sana honaminasi amadi khongjang asibu thintha hanaba honarakliba thong sing tawbidanabasu mayolna khangalakli Poirei itagi mityeng makhada langthawal apunba maira paibi lupna sinduna langthawal thong amanbigi community hall da torong laubi amadi litalgi mihatubu yaningdabuga loinana khongjanggi kamjonggi khunja singbusu fajin punsin tawkiba yumkai kaya mai thakibabu yaningdaba phongdoktuna tung koiba solution ama piduna manipurgi tangdu leitaba Pibam ama pinanaba demand tawduna sit in protest sathakibaga loinana miyamgi oiba khananainaba amasu pangthokre ukul district ki lital police station gi manung channa leiba tm khasomda ambush torokpada leikidraba tangkul naga anigi mafam dasu minute ani tuminna leptuna mapugi leikol de ingna signa leinanabagi damakta ngasi mifam ama Ngasigi mefamna thawni jaki sit in protest aduda Manipur dagi Central Forces Hankro India lengangna proxy war tawduna micham miyam amadi angang hatpa khudakta lepu India na Manipur da su terrorist sing semgatpa khudakta lepkadabani amasung aikhogi leibak aikhoina ngakchagani haiba khulaw kya su lawki ngasi pangthokliba sit in protest amadi miyamgi khadanainaba aduda Helen Kojam Vice President amuko Wai Kunjarani President Amowa Kamai Faijai Gailu Secretary Women Society Langthawal Singha Laima Pokpam Nganbi Secretary Poirel Ita Pulindro Konsam Chairman Kohar Manipur Amadi Soraisham Memsa President Poirel Laimarulna Hauji Thokliba Irang Asigamai Lenana Wafam Kaya Pondokip Asimfam Aduda KSH Rajan VP Amuko TS Afabi Poirel Laimarul General Secretary Sujata General Secretary Amawa KS Ravikanta Organization Secretary MSF N Nahuba Amadi Irong Odisi Mangang Executive Amuko Su Sarukyaki Now, Tati Bitati Katana, Inna, Tina, Yanan, Sina, Laminam, Adogi, Kanu Handan Hanbio, Lengata, Hajaning, Karigumba, Atuba Matam, that Tawina Gadi, Akoju, Nupi, Angamba Sakti, Bakataraga, Akoju Tawayaba, Akoju Itodanina, Akoju Nupi, or is Mama Nina, Iriba, Iramdangi, the Magda, Akoi Mama, Akoju Isazin, the Mata, Tungi Matang, Horaka, Ipur Mayangi, Mang the number, Akoju Shiva Kidana. Sotolani, Sentolani, Yaurani, Amambasaki, Udonaraga, see Haijaning. Tamilaga Vetri Kazagam, TVK Gilusing Chandrasekhar Joseph Vijay, Tamil Nadu gi Mapal Su Chief Minister Oina Wasak Lokri, Vijay Galoinana, TVK Gilusing Mapal Su Cabinet Minister Oina Wasak Loki, Tamil Nadu gi Governor Rajendra Vishwanath Arlekarna Tabuk Pai Amasung Arun Mangakpagi Wasak Loki Mahaki Lengak Asi Masing Yamba Kangun Sagat Li Haibadu Lak Li Yum Sakation with Powada House the Unanaba Governor Kanganki Jawaharlal Nehru Stadium the Pangtoki Wasak Lagwagi Thorum Aduda Opposition Leader Oina Lok Sabha Ladiba Rahul Gandhi Vijay Apok Apokpe Actress Trisha Krishna Amadi
अतई मियोय कयाना सरुक याकी जवाहरलाल नेहरू स्टेडियम अदुदा गवर्नर संगलक्लब मतुंग वंदे मातरम सक्तुना हौदोकी वंदे मातरम सक्बा हेक लोइबगा जनगण सखी मधु हेक लोइबगा अमुक स्टेट अदुगे सोंग सखी इसे अहुम मथंग मथंग सकपदुदा मियाम पुनो लेपखत्तुना इकाय खुमनबो उतकी कैबिनेट मिनिस्टर ओइना वासक लौखरबसिंग अदुदी एन आनंद आधव अर्जुना के ए सेंगो तयान के जी अरुण राज वी वेंकटरमन आर निर्मला कुमार राजमोहन पी के प्रभु अमसुंग एस किरतनानी हंदक पांगथोकिबा तमिलनाडु के असेंबली मिकल टीवी के ना अपन सीट चानी कुरुमदगी मनुंग चामग निफाल फंगदुना सिंगल लार्जेस्ट पार्टी ओइकी स्टेट असिगी पुवारीदा अहानबो ओइना द्राविडियन पार्टी अनिमक निंग कायनिय ओइबा मवोंगदा माइथीबा फंकी विजयना तेरम्बु अमदी त्रिची इस असेंबली कॉन्स्टिट्यूएंसी दा मिरेप ओइखिबदा constituency animakta mai paki maramna constituency ama resign tawrgani single largest party oirbasu tv ke na lengak sembagi MLA masing sudaba maramna congress ki MLA manga CPI M gi ani CPI ani VCK gi ani amasung IUML gi MLA ani gi mateng lowata ki hairiba party sing asi DMK na lusingba secular progressive alliance ki mapang oirambani chief minister oina wasak lowraba matungda Vijayna Tamil Nadu gi yumthong khuding makta lemna electric siznanabagi khudong jaba phanghanbaga loinana nupi sing khudong thiba nanghandana ba thorang lokhatkani haina lauthoki chief minister oina wasak hek lobaga miyam tinba thorom adumakta da mahakna मिखल ममांग थबक ओइना पांगथोकनी हाइना लौथोखिबा वाफम अनि थबकता ओंथोकपगी खुयेक पीखि हाइरिब खुयेक अदुगी मनुंगदा यमथोंग खुदिंगदा मई यूनिट चानी लेमना फंगनबा अमसुंग नुपी सिंगबु बस द तोंगबदा सेल अमत लौदबा हाइबसिनी मागना मिखल ममांगदा पांगथोकनी हाइना लौथोखिबसिंग अमुक्तंग कुपना यंगचलगा अथुबदा थबकता ओंथोकनी एजुकेशन हक्सेल थकनबा इसिंग लौमी अमसुंग गामी सिंगी सौखत थौरांग यावना मियाम की खुदोंग चानब थौरांग क्या अथुब मतमदा लौखतलगनी हायना महाना लाउथोखी लायरब इमुंगदगी हौरक्किबा मरमना लायरबगी चैथेंग चपचाना खंगी हायना पल्लदुना महाना हाइकी मियामना चीफ मिनिस्टर ओइननबगी खुदोंग चाबा फंगहलबनिना लायरब मियाम की अवाब को हननब थौरांग क्या मथंग मथंग लौखतलगनी हाइकी अरोइबदा मरोय पाव अमुहन्ना World Lupus Day 2026 kamari leinana Make Lupus Visible haiba Lupus laina gi matang da awareness piba wakathon pangthokre Leigi dolai haina mingthon ba music album phongkre Mother's Day gi thoram pangthoknakre loinana Chandrasekhar Joseph Vijay Tamil Nadu ki Mapal Suba Chief Minister oina wasak laukre Nasi damakta di paudam pijaba matang asida losinjare bejang tabirba khwai punapu amuka hanna khurumjari